ngasi phongkiba tungan Manipuri sifongsinga masum thokiba thawdo wathoksingdigi maroibi ipausing myamda thamjagi ahanbada laithau kuki kulda thawaina ponta pikraba athawa taragumdagi maphamda piroina ba paudam taresuba Mars ta luhonglaga me tharigi khulngak pa yaukibani Napurabi ma ki loina bisu doctor na angang unabagi matam thare imung Hemchan Ningthaujam Ronald Yumnam photo asigi saktamda songtham lamdai nganba maitei pokpa tang ahum tha ama inglising amaga samapan ga maudraga taret laikhidaba tang mari tha tarani thu inglising ani ga kunga humdai tha asigi mari da Tengnopal district ki laithau kuki khulda kuki militant singna tamthiba mongda hatokraba mitei masa tarago humdoi gi imungi miyoi singa mathang unarakpagi manungda ngasi lamlai PS ki manung chanba sabung kho khuno awang laikai digi thaudo asida laikhidraba songtham lamdai nganba maitei gi imunga unarubada Makoina hai Mars thara luhonglaba matung medigi lan haurakibadigi khulngak yaudun lakrabani maki naupu haurabi loinabi su hauzik doctor na angang unabagi matam thari makti halaklaroi adubu makna thamlamba issue adudi uba phanglaba su issue na mapa uba phanglaroi khalubada haifam khangdana wai herake lamdai nganba laikai gi miyoi singna nungsina singnu haina mingaunai aduga imungdana ibungo haina kaunaki masagi sei kunga mari sukre Masul mana ohungi manungda anina nupi oiraga nupa mathantani apokpigi mingna CS Maniharaduga apokpigi mingna songtham ongbi imokawi Masul mana ohungi manungda nupa maupa oibanina mama mapana ayuki numit numidangi thagum yengjaduna tholakibani class 1 digi 8 phawa yengang pokpida leiba Emmanuel's High School da tamlakhi adubu imungi leita lairana maram oiraga lairik makha tamthanaba ngamkiti imungi mateng pangnabagi damak laikai mayambasingi gari da yauduna nung laingoi pekpa thaba yarakhi asumna humang mamal khara phangjaba horakpada haukiba Mars thada yumban punsida khungdaraktuna suba nombe hena kanchilakhi adubu luhongba nauringai me ahumnigi kuki sing landarakpada makhoigi laikai gi miyamsu lanjenakhi Sabungko kuno awang laikai hairiba mitei khulasi kuki gi khulsinga thangnana leibanina matam ayamra kuki militants na bomb amsum nomai kapsinna landarakhi lal asidagi khulasi gi nupi angang amasum ahal khaktana nongada da hangbu relief camp da lanjena duna laiki adubu nupa singdi khulnga kani haiduna lehokhi masidam hak khulnga pasangi mateng pangkhi adubu khulnga klibesingna matik saba khusu khulai ama phawba leitabana khudong sadaba kya mayunari Oirakliba phiba masidagi yumban bunsida khungda jarak kuidriba mahakna maki loinabibu tawbulda leiba mapamda thaidokuna lanjanhanki aduga mahakna khulngakpagi thabakta maipunnana honakhi tha asigi anida atop mapam amada khulngakpa satkani hairamki aduga mathangi numit December 3 da apokpa mapada telephone tawraktuna makna khulngakpa yawbada khudong sanaba madi khulai ama phawba leitriba si leinabigi da Myanmar sanglagani haina khangalamki Wafam sitabada apokpa mapana mahakpu Myanmar satana baiki hauzik mamau nupisu masa lumlibanina dasapangde maramasna satokpa yadi haina khamna bonaki adubu mapana hotnajakiba pumba aremba tahalamlaga maksatki magna salibasi khulngakpada sejnanaba matik saba khulai leihanna bigini hainasu apokpagi mamada fongdorki adubu tha asigi marida laithau kulda koki singa mitei masa taragomde khatkibagi thawdokta maksu yarumki numittumakta pau phanglaba matung mathangi numit December 5 da Janimski Mirel sangda laikai gi miyoi singna chattuna yenglubada maki thawa yaudrba haksang leramba thengarakhi lairaba imung oijarabasu ichanupa mathanta yawbanina mama mapana numit thagum yengjaramba masum Maulaklaba matungda isu uragani khana nungai manglan sagatsanaba punama ngasidi tangoi tana mangkhre haina apukpi mamana mamita mapi tana makpu kauraga kapauki lana sina miyoi kya manghale mama mapa oibesingi phizigi mani kya su munduna pubikre ahal oiraklaba isana yokpi thakpi gani khana hingjaramba wakal thabak oina ubu phanglaroi isu laklagana kamdauba haiba wahang kaya hangladuna Manipur lengakta apokpa mapana lana si atubu matamda lefaningi haina phongdorakhi atopa pawmana High Court ki order gi mayukta MLA Syam Kumar na Supreme Court file tokiba SLP dismiss tawrakli mamang sa English ngani ga kun ngani thoi da pangthokiba tarani thoi suba Manipur Legislative Assembly gi mikhal Andro AC digi BJP gi MLA oina karakhiba Thaunawjam Syam Kumar se yang khagini thu apapa lekhidraba TS Binoy Kumar
angthada leibigi mathakta tuan miyoi anina file torakhiba election petition anibu maram sade amasum High Court of Manipur na khana bifam thokte haiduna MLA asina file torakhiba miscellaneous election petition anibu High Court na dismiss tokhiba judgment amasum order gi mayokta Supreme Court of India da MLA na file tokhiba special lip appeal ani ngarang apex ko na ngarang dismiss torakre Mikhal asigi result lauthorakpada TS Syam Kumar bu mari lenaba returning officer na Andro AC gi elected MLA ni haina declare torakhibani result asigi matungda MLA asi yauna Mikhal lama tauna khiba mirep singi mathakta yambe mathak laikai digi lauremam sanjoy sai nifuga mathu apokpa L Shamjai na petitioner oiduna election petition number 14 of 2022 file torakhibani aduga petitioner sigi manaw nupa lauremam sanjit sai kuntraga mapana petitioner oiduna election petition number 25 of 2022 file torakhibani miyoi ani na file torakhiba election petition ani High Court of Manipur na wayel sathanabagi damak lokhat ba horakpada MLA gi maikai digi maki mathata file toraklibi election petition ani mak maram sadi maram asina kona khanabi pham thokti haiduna miscellaneous election petition number 172 of 2022 amadi 173 of 2022 file torakhibani petitioner ani na kota waka libana TS Syam Kumar bu 7 Andro Assembly constituency gi MLA ni haina lakthokiba result adu satna hanbigano maki mahutta petitioner oiriba lauremam sanjoy bu MLA ni haiduna lakthokpiyu haibisini kotna election petition sing asi khanaba horakpada maram sadi haiduna MLA na file torakhiba wakat sing asigi wayel satharaba matungda matamadugi High Court of Manipur gi acting Chief Justice MBH Muralnas na MLA gi wakat animaki aroiba wayel September 15 English nganiga 19 da satharaga reserve tawduna thamlakhiba wakat animaki judgment amasum order na October 19 English nganiga 19 da laukthokladuna MLA na file toraklibu wakat animak dismiss tawkhibani masigi matungda MLA na High Court of Manipur na maki wakat anibo dismiss torakhiba order asigi mayokta Supreme Court of India da special lip appeal C number 26904 26905 of 2023 file torakhibani MLA gi appeal singarang Chief Justice DY Chandra suna lusingba judge ahung gi bench na lakhotuna khanaraba matungda Constitution ki Article 135 ki makhawda ma ki petition singa sikhanara roi haibaga loidana petition animak dismiss tawre haina lakthorakhibani haina su paus da su makhatari makhasa tharak poina to papaw na double engine gi lenga na lan yengduna laibiragano Manipur thugaina bo honaragli bising mating thokna thengna duna ingta papurakna bo hona biu CS Amitabh hak thengna ba pawdam turbung sapa mamang laikai diki khunjama Manipur amasum India lenga ka su tawnariba ko ki militant singa Myanmar gi nauna sanglakpa narco terrorist singa lauktunaraga Manipur mase tana thugaina bo honaragli ba sida state amadi union lenga na yengdro leibigi mohutta mating thokna mayongna duna athupa matamda peace amadi development purakna ba double engine gi lenga na akan ba thabok sing lokhat piu haina Kombi Assembly constituency gi manung saliba turbung sapa mamang laikai ward number 4 dagi laikhidraba sanambam mai pakpi masan PS Amitabh sai nifuguni pana pauksi sida phongdorakli magna hai hauji hana irang thoklamba mafam sing state amadi central force sing na nakalani makta makhata na thoning daba thaudok sing thondana ba yamna mitna sing na akan mamong na ngak sen bagi thabak sing dokali adabu deploy toriba security personnel sing asina isa misa yonglei marai naidaba mong da sapmana ba miyengi makhara ngakpi senbiba pami security matik sana laire hairabani na aikoi su isa gi yumda sangsinduna mausa gomna ingna sikna leiba pamle adu tha nipan changsilaglaba Manipur gi lana si loisinna ba state amadi union lenga na mating fudok tuna thabak lakhot haudrabadi hauji oiriba pibam asidagi hena loisilagloi hainingai leite aikoi kayam kuina relief camp asida laikhikadagi haibasi sapsana khang mangamdre rakhi ayaki isanu pani ni aduga aigi sinphamna nat sankritan sakmani adumainama lana sina maram oiraga ayaki phirol ayamba loina mai sakre numinini gi mamangna yumda sangluge haina honarubada aigi yumasi security personnel sina buffer zone haidiba area da leramana state force sina SP dagi ayaba yaudrabadi sangba yaroi haina sangalakidi wafam asidagi Bishnupur gi SP gi ayaba launa basalubada honarubada thenglagani habidigi laurudre maram asina aigi nungshiraba yum adu faub uba phangdana halakhi hari ayaki yumjaw amadi sangoida thamba pocha ayamba mangre
ꯌꯨꯝꯗ ꯃꯔꯨꯞ ꯍꯪꯂꯛꯄꯒꯤ ꯁꯦꯜ ꯌꯥꯎꯅ ꯑꯩꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ ꯃꯈꯥꯏꯔꯣꯝꯒꯤ ꯁꯦꯜ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯁꯅꯥ ꯁꯟ 3 ꯐꯥꯕꯣꯠ 10 ꯑꯣꯛ 3 ꯌꯦꯟ ꯉꯥꯅꯨ ꯑꯃꯁꯨꯡ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯊꯝꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯁꯪꯒꯣꯏ ꯑꯁꯤꯗ ꯊꯝꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯐꯤꯖꯪ ꯖꯦꯅꯦꯔꯦꯇꯔ ꯐꯤꯔꯨꯞ ꯀꯥꯔꯄꯦꯠ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯧꯀ꯭ꯔꯤ 500 ꯀꯣꯔꯐꯨ 10 ꯄꯨꯈꯝ 100 ꯇꯦꯛꯁꯤ 100 ꯂꯥꯏ ꯈꯨꯗꯦꯡ 4 ꯐꯛ ꯑꯇꯦꯟꯕ 10 ꯑꯁꯥꯡꯕ 10 ꯀꯣꯟꯄꯥꯛ 9 ꯕꯜꯇꯤꯟ 9 ꯖꯤꯡꯒ ꯕꯥꯟ 30 ꯑꯃꯁꯨꯡ ꯈꯥꯕꯩ ꯆꯦꯀꯞ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯛ 69 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯊꯪ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯖꯨꯟꯇꯥꯒ ꯂꯥꯜ ꯂꯦꯞꯅꯕꯒꯤ ꯌꯥꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯆꯩꯅꯥꯅ ꯁꯤꯟꯗꯨꯅ ꯁꯟꯇꯤ ꯊꯝꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯕꯁꯨ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯟꯇꯥꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯑꯔꯀꯥꯟ ꯑꯥꯔꯃꯤ ꯇꯪ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯅ ꯑꯇꯣꯞꯄ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯒ ꯄꯨꯜꯂꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 18ꯗꯒꯤ ꯑꯣꯄꯔꯦꯁꯟ 1027 ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯖꯨꯟꯇꯥꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯆꯩꯅꯥꯅ ꯁꯤꯟꯗꯨꯅ ꯆꯌꯣꯜ ꯑꯁꯤꯗ ꯖꯨꯟꯇꯥ ꯀꯥꯡꯕꯨꯒ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯐꯜ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯕꯥꯏꯖꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯤꯅꯤꯠ 10 ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯃꯗꯨꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯀꯌꯥ ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄ ꯇꯧꯔꯣꯏ ꯃꯤꯌꯥꯝꯅ ꯖꯨꯟꯇꯥ ꯂꯩꯉꯥꯛꯄꯨ ꯏꯟꯊꯨꯕ ꯄꯥꯝꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯥꯊꯩꯕ ꯇꯧꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯟꯗꯛ ꯆꯩꯅꯥꯅ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯁꯟꯗꯣꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯦ ꯍꯥꯏꯕꯗු ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯅ ꯈꯪꯉꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯅꯕ ꯆꯪꯁꯤꯟꯃꯤꯟꯅꯈꯤꯒꯅꯤ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯐꯦꯗꯔꯦꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯌꯨꯅꯤꯌꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯥꯅ ꯂꯩꯉꯥꯛꯆꯕ ꯔꯤꯖꯟꯁꯤꯡ ꯂꯩꯖꯕ ꯑꯄꯨꯟꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯑꯋꯥꯡ ꯊꯪꯕ ꯁꯟ ꯁ꯭ꯇꯦꯠꯀꯤ ꯅꯝꯈꯪ ꯇꯥꯎꯟꯁꯤꯞꯇ ꯖꯨꯟꯇꯥ ꯂꯥꯟꯃꯤ ꯑꯃꯗꯤ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯁꯤ ꯇꯪ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯊꯪ ꯇꯥꯎꯟ ꯃꯅꯥꯛꯇ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯃꯔꯨꯑꯣꯏꯕ ꯕꯦꯁ ꯈꯥꯟ ꯀꯣꯅꯦꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠ MI-35 ꯀꯣꯕꯦꯠ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ Y-12 ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ TNLA ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯖꯨꯟꯇꯥꯒꯤ ꯑꯍꯦꯟꯕ ꯂꯥꯟꯃꯤ 100 ꯕꯦꯁ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯃꯇꯨꯡ ꯇꯥꯕꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯪ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯅꯝꯈꯪ ꯇꯥꯎꯟꯒꯤ ꯃꯤꯆꯝ ꯂꯩꯕ ꯃꯐꯝꯗ ꯕꯣꯝ ꯀꯌꯥ ꯊꯥꯗꯔꯛꯈꯤ ꯃꯗꯨꯗ ꯃꯤꯆꯝ 3 ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝ 10 ꯃꯩ ꯆꯥꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯅꯪꯈꯤ TNLAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯨꯁꯦ ꯅꯝꯁꯟ ꯀꯨꯠꯀꯥꯏ ꯑꯃꯗꯤ ꯃꯣꯟꯇꯣꯡ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯕꯨ ꯍꯥꯎꯀꯤꯞꯁꯤꯡꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ ꯗꯣꯛꯇꯔ ꯑꯀꯣꯏ ꯁꯅꯥ ꯁꯤꯡꯍ ꯍꯥꯟꯅꯒꯤ ꯃꯈꯥ ꯈꯣꯡꯁꯥꯏ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯏꯪ ꯁꯣꯛ 1919ꯒꯤ ꯃꯦ ꯊꯥꯒꯤ 19, 22, 23, 23 ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯗ ꯍꯥꯟꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯂꯩꯖꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯄꯥꯡꯒꯪ ꯆꯤꯡꯃꯥꯏ ꯆꯤꯔꯨ ꯅꯥꯒꯥ ꯈꯨꯡꯒꯪ ꯀꯥꯎꯄꯨꯝ ꯑꯥꯎꯠꯄꯣꯁꯠ ꯈꯣꯡꯒꯥꯈꯨꯜ ꯅꯥꯒꯥ ꯑꯃꯗꯤ ꯆꯥꯂꯧ ꯈꯨꯡꯒꯪ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯀꯟꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯊꯣꯡ ꯀꯥꯁꯣꯝ ꯈꯨꯂꯦꯟ ꯀꯣꯜꯍꯧꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤ ꯃꯈꯣꯏꯅ ꯑꯉꯥꯎꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯖꯝꯄꯤ ꯈꯨꯜꯒꯤ ꯆꯤꯞ ꯈꯨꯇꯤꯟꯊꯪꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯖꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯂꯥꯎꯊꯣꯛꯆꯔꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁ ꯍꯥꯏꯅꯦꯁ ꯗꯤ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯅ ꯈꯣꯡꯖꯥꯏ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯗꯨ ꯑꯣꯔꯛꯅꯕꯒꯤꯗꯃꯛ ꯑꯊꯨꯕꯗ ꯀꯣꯔꯠ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯣꯏꯔꯥꯡꯒꯤ ꯊꯧꯅꯥ ꯐꯔꯕ ꯁꯤꯡꯉꯥ ꯈꯣꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯕꯨ ꯍꯦꯕꯤꯆꯨꯋꯦꯜ ꯑꯣꯐꯦꯟꯁꯀꯤ ꯃꯔꯥꯜꯗ ꯈꯔ ꯑꯃꯅ ꯀꯨꯍꯤꯃꯥꯔꯣꯝꯗ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯕꯔꯃꯥꯔꯣꯝꯗ ꯇꯥꯛꯊꯣꯛꯈꯤ ꯕꯔꯃꯥꯔꯣꯝꯗ ꯇꯥꯛꯊꯣꯛꯈꯤꯕꯁꯤꯡꯅ ꯏꯪ 1918 ꯏꯪ 1923 ꯀꯥꯕꯣ ꯆꯍꯤ 3 ꯈꯨꯟꯊꯥꯛꯄ ꯂꯟꯗꯥ ꯕꯔꯃꯥꯒꯤ ꯅꯤꯡꯊꯧ ꯕꯣꯗꯣꯐꯥꯏꯠꯀꯤ ꯃꯆꯥꯅꯨꯄꯥ
Phagidawna Burmagi Haokip mayam pullaga Manipur landaraki aduga iningthau nongdren khomba Gambir Singhana makoibu kabogi ningthi turelgi wangmata tandoki amasung British ki political agent sinduna yandoba sukti khuyek pinaki amasung Manipur Haokip saraling bauki madam mayam sina takli madudi khongjai amadi Haokip kuki sing Manipur sahi samaga mark from aduwaidagi mitop oina khunda bauki aduga maitei amadi tangkol singdi Krishna poktringai sahi Lishing Marigi Mamangdi Kondoklongi yellow me oidun laklabani. Manipurna Barata Labak Tiba Tagdo Amana Tin Kraba Matunda Ing Sok Lishing Amagasamapan Humpuga Tareta India Indira Gandhi Congress Sarkarga Matamdugi Outer Manipurgi member Paukai Haokipna Aron Sarok Tagduna Article 371 Close Shibu Kulai when Season Ragasing me Sakot Pegi Mingda Singtam Ani Tokna Kaidoki Amasum Maduna Maram Oraga Ing Sok Lishing Amagasamapanga Humfuga Nipan ki Jun ki tarukta matamdugi Manipur ki Deputy Commissioner SC Well Kowamana Urkhul gi Subdivisional Oiba Sri Rajkumar Berendra Manipur gi Ningthau Singna Takthokraba Khongjai Kuki Sing amasung Burma dagi sangsilakpa refugee Haokip Kuki Sing amuhana khunda hanana ba yathang piduna ngasi phawba sai yankhai manga rom dagi mamang dagi Khongjai amadi Haokip Kuki Sing Manipur da khundaki hairiba Khongjai Kuki Sing sina amuk khundarakpadagi rajniti da yauriba Haokip Sing Administration Yauriba Haokip Sing Active Service the Yauriba Haokip Sing that Natana Lyric Laishuda Haokip Scholar Sing na Aron Basarok Tauduna Ing Sok Lising Magasamapanga Maudragani Toy English Magasamapanga Maudraga Taret English Aniga Mapan English Aniga Taraga Matoida Kuki Singna Matang Sina Naga Singa Paite Singa Karbi Singa Dima Saga Lantanaki Barat Kimapandigi Sitagong digi sin kuki lamdam digi amadi Myanmar digi aini yadaba Haokip mayam ama lona sangsilaktuna Manipur yumdang bana kaina bagi manglan mangduna Manipur sarkarna makhoi lam munki gadawre sakthung maitai singna munki gadawre haina apikpa wakal khanbagi lana malem uli Manipur da laiba khudimak Manipuri ni haina lawgani sapmana ba thakta laigani sapmana ba sakthung phangpham thokani saning malabasu thakning malabasu khuchau ani thaduna saba tawhaidi Mangzaba matam soidana lakani Haokip kaya marumna Manipur Thugainaba Hotnarakliba sida Khaikholen Haokip ki mathakta Manipur Thugainaba wapau sandokpagi damak mapi mapa oiraba Manipur sakarna karamba Dandhi pigadoribagi naina famthoi